ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯆꯨ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯌꯥꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯌꯥꯔꯅꯤ ꯈꯜꯂꯤ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯌꯥꯔꯅꯤ ꯈꯜꯂꯤ ꯃꯌꯥꯝꯅꯗꯤ ꯑꯩꯅ ꯂꯩꯔꯒ ꯊꯣꯡꯕ ꯅꯤꯡꯉꯤꯕ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯄꯩꯅ ꯑꯩꯗꯤ ꯆꯥꯕꯩ ꯅꯠꯇꯦ ꯊꯣꯡꯕ ꯈꯛꯇꯅꯤ ꯃꯌꯥꯝꯇꯪ ꯅꯦꯛꯄꯒꯤ ꯉꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯅꯨ ꯃꯆꯥ ꯑꯅꯤꯈꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯦꯅ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄꯗꯒꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤ ꯂꯩꯔꯦ ꯀꯥꯔꯣꯠ ꯑꯗꯒꯤ ꯊꯕꯤ ꯁꯤꯗꯩ ꯈꯔ ꯈꯟꯀꯠꯆꯔꯅꯤ ꯃꯣꯔꯣꯛꯁꯨ ꯆꯥꯃꯁ 3 ꯍꯩꯔꯤꯕꯣꯞ ꯂꯩꯌꯦ ꯍꯩꯔꯤꯕꯣꯞ ꯈꯔ ꯍꯥꯞꯆꯜꯂꯨ ꯑꯩ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯍꯩꯔꯤꯕꯣꯞ ꯑꯝꯇ ꯍꯥꯞꯇ꯭ꯔꯦꯅ ꯃꯌꯥꯝꯁꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯂꯩꯇꯕꯩ ꯍꯥꯞꯇ꯭ꯔꯤꯅꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯥꯔꯣꯠ ꯈꯥꯕꯤꯁꯤ ꯒꯨꯝꯚꯤꯔꯅꯦꯅ ꯈꯜꯂꯤ ꯒꯝꯚꯤꯔ ꯃꯥꯟꯕ ꯊꯥꯡꯁꯤꯅ ꯒꯝꯚꯤꯔ ꯃꯥꯟꯕ ꯑꯆꯥꯄꯣꯠꯁꯦ ꯁꯣꯏꯔꯦ ꯚꯦꯖꯤꯇꯦꯕꯜ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯥꯔꯣꯠ ꯈꯥꯕꯤ ꯕꯤꯄꯤꯒꯨꯝꯕ ꯌꯥꯝ ꯐꯩ ꯍꯥꯏꯅꯤ ꯑꯈꯥꯕ ꯆꯥꯔꯒ ꯕꯤꯄꯤ ꯐꯩ ꯍꯥꯏꯕ ꯋꯥꯈꯜ ꯁꯨꯝ ꯚꯥꯞꯅꯤꯗ ꯕꯤꯄꯤꯕꯨ ꯔꯤꯒꯨꯂꯦꯠ ꯇꯧꯕꯗꯤ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤꯁꯦ ꯁꯤꯃꯗꯤ ꯔꯤꯒꯨꯂꯦꯠ ꯇꯧꯏ ꯐꯩ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯋꯥꯡꯗꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯐꯨꯠꯂ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯒꯨꯝꯕꯁꯨ ꯐꯩ ꯍꯥꯏ ꯒꯝꯚꯤꯔ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯕꯅꯤ ꯒꯝꯚꯤꯔ ꯃꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯎ ꯌꯥꯎꯗꯕꯤ ꯍꯤꯡꯅ ꯀꯣꯠꯂꯁꯨ ꯌꯥꯕꯖꯥꯠꯅꯤ ꯒꯝꯚꯤꯔ ꯃꯨꯜꯂꯦ ꯌꯥꯔꯦꯅ ꯈꯜꯂꯁꯤ ꯈꯥꯡ ꯂꯥꯛꯑꯦ ꯊꯥꯎ ꯂꯥꯛꯑꯦ ꯌꯥꯔꯦꯅ ꯈꯜꯂꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯖꯤꯔꯥ ꯃꯆꯨ ꯊꯨꯝ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯏ ꯌꯦꯟ ꯀꯦꯖꯤ ꯑꯃ ꯊꯣꯡꯕꯗ ꯁꯥ ꯀꯦꯖꯤ ꯑꯃ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯉꯩ ꯁꯨꯃꯥꯏꯅ ꯍꯥꯟꯕꯤꯔꯒ ꯄꯦꯀꯦꯠ ꯑꯣꯏꯅ ꯌꯣꯟꯕ ꯌꯥꯏ ꯏꯟꯀ꯭ꯂꯨꯗꯤꯡ ꯗ ꯊꯨꯝ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯣꯏꯅ ꯇꯧꯕ ꯌꯥꯏ ꯊꯥꯎ ꯁꯥꯕ ꯉꯥꯏꯕ ꯃꯀꯣꯛꯅ ꯃꯔꯨꯅꯤ ꯆꯥꯟꯅꯒꯗꯕ ꯊꯨꯝꯒꯤ ꯆꯥꯡ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏꯁꯤꯗꯤ ꯌꯥꯅꯤ ꯁꯤ ꯄꯨꯂꯞ ꯐꯥꯗꯤ ꯈꯤꯇꯪꯒ ꯌꯥꯔꯅꯤ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯣꯔꯣꯛ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯆꯨ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯌꯥꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯌꯥꯔꯅꯤ ꯈꯜꯂꯤ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯌꯥꯔꯅꯤ ꯈꯜꯂꯤ ꯏꯁꯤꯡ ꯈꯤꯇꯪ ꯋꯥꯠꯅꯦ ꯈꯜꯂꯤ ꯈꯤꯇꯪ ꯍꯩꯖꯤꯟꯖꯕ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯆꯨ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪꯒ ꯋꯥꯠꯇꯧ ꯃꯥꯜꯂꯛꯏꯅꯤ ꯈꯤꯇꯪꯒ ꯃꯆꯨ ꯈꯤꯇꯪꯒ ꯇꯦꯖꯄꯇꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯣꯠꯄꯗ ꯄꯟꯅꯕꯅꯤ ꯈꯣꯡꯂꯧꯅꯅꯕꯅꯤ ꯈꯥꯕꯩ ꯑꯝꯇꯪ ꯂꯥꯛꯁꯟꯖꯒꯦ ꯄꯪꯁꯧꯗ ꯁꯧꯔꯛꯇꯕꯒꯤ ꯃꯑꯣꯡꯁꯦ ꯀꯨꯂꯥꯟꯇ꯭ꯔꯣ ꯑꯃꯅꯤꯗꯪ ꯆꯥꯝꯗꯤ ꯆꯥꯝꯃꯛꯄ ꯃꯟꯗꯤ ꯃꯜꯂꯛꯇꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯀꯨꯂꯥꯟꯇ꯭ꯔꯣ ꯑꯃꯅꯤꯗꯪ ꯃꯔꯣꯏꯕꯥꯛ ꯐꯗꯤꯒꯣꯝꯅꯤ ꯀꯨꯂꯥꯟꯇ꯭ꯔꯣ ꯀꯧꯏ ꯃꯨꯟꯗ꯭ꯔꯤꯀꯥꯟꯗ ꯒ꯭ꯌꯥꯁ ꯃꯨꯠꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯁꯤꯟꯒꯦ ꯃꯨꯟꯕꯕꯨꯗꯤ ꯃꯥꯜꯂꯕꯅꯤ ꯃꯑꯣꯡꯁꯦ ꯆꯞ ꯍꯦꯛ ꯆꯥꯁꯤ ꯍꯦꯟꯄꯝꯒꯤ ꯏꯁꯤꯡ ꯂꯩꯕ ꯅꯠꯇꯦ 사르티! 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 해봐 낭기네 해봐 있는 안우 먹고 아마 갖고 부럭 심도 빠유나 먹고도 그땅 짜오나
피하는 는 시부데 아시 낭나주 아이게만 뿌레이바 아시 로이 뿌락나리네 하지나데 아도 아이나디 라우레도 낭나 무사 크진까리 아이씨 너 비람기게 하우게고 딘부 오타이고 아이 겁나비죠 상하 란감 보티망 좀 더. 하라 하we hayu hautra haute hayu kara wale tum hayu 섭자 nangwon da hari bu khode ma chap chai loi hari ni ka mai ten 섭자베 뭐라면 이제 좀 산나 잡아 좀 뭐로 하이따래고 아야 아니 좀 짠나래 봐 문주 받아는 몰래 이제 nangi suop to thongira mai kha chole du na kan dre ba sa je pet pet aw bu to we ba ai wo je nya ba nga si khong ju yam ba ro nangi ba chen dan ga se ma sila me saun ki 저건 게 me am na ba nang prilit bai ta bra 삼 거의 삼만 갈만 동 좀 있는 거 sa do maru ga ma tong tong an ta bu do oi ba ne ba hai ba di chik pa kan da adu haw bra haw ta no da chana bra chana da kan kun di chana di haw te hai re ba 그래서 이제 nangi 야 수업도 짤법 밤저 봐 했다 해킹 해봐 해킹 해봐 하이다 짤법 hikpi 핵비 핵비 짤법다 그러고 거기 가자 레코멘드 비와 하자 ha ha 야만 하가 시간우 뭐 많이 물러 버가자 야시가 장자 ama le me 엄마 내면 아주 아스트로 잘하면 돼 maning yoram bra 민요와 민자지 maning di cha de ba 오케이 사람 짜들 아니 나오지 o man pai je maning ne ba 아이나 실로라가 먹고 결로라가 셋게나 담아 먹는 거 아다 아이나 아이 따오기 칼로 따오기다 아이나 마나 에 간기 봐이다 마이 소이스다 ha ne 하우스를 막 파오기 머니 잡 sunu pau da ta le karang karang kang 물렁 속래라 마 부딪자 sa mu lok thok le me prilit bai ta bra do mi ge sunu du yar ba 스무디야래 na prilit te li te ha de nang prilit tum pu thora ba 싫어 그러 너 문인이네 신아 아빠 15기만 가보리 그러면서 저 솔레 필름 좀 잡아 장가 대면들가 뭐 홍홍 들어 어두고 문이다 o 이저 많이 막이 하자 sai kha ga nan ma man ba do hong tok kra 아주 시시나 adu ga mi ne ngo nang chen dan sung tong tong da mi ra ju hang ne 신난자 타이밍는데 맞아 저도 신난 동대야 볼때 이 신난은 망 그래 마마 신난 가이 잡으면 신난 망 그래 마마 까오분이네 까오분이 자 윤도 이루자 보자 윤도 담으면 까오분 chen dan dei khumuk tong ka tra ba khumuk hai dara khumuk hai dara 마마 저 따이 하게 이거 봐 물어봐 이제 마음 나이제 공목제 매제로 온다 하루가 선전 이게 아니라 하와 o 야 이리 마음 좀 뱅로드로 가는 데 남자냐 네네네 아도 많이 따오게 아이는 잡아주 야우리 아이는 저게 마음 좀 시도 못 하는 거 야야야 저는 하고는 하고 야야야 아다 아이 정도라고 나는 그럴 수 있는 거죠 이 안부 이렇게 떨어